Laiza nokninglura male tapna khonjal yam thoktana nonglai. Loyumba mama amar hoi laambaduda makhoi yadadana hida khara thaure. Angangsu hogolakpaduda makhada mukumaga amu angang biba kumaktrasu haina aisu manga yaure. Adugine mana yumda chalininna tawrise. Yengomta khambiyo mama ahlaliba matung tawregeba. Santi adudi nangna lanbanidana. Hoi imadine kari hairuni nangna sinjabani. Phare thoibi chalura. Laiza kem hairamdana mapan thoki. Aduga magi gari adu thokdoktuna chatki. Loyumba Laiza aise. As mama Laiza. Santisu noktuna kada sangki. Loyumba ngaihak nungaita chatkiba Laizabu yingduna lehawi. Ngaihak adumna lepamaga imungda nungaitaba sakfamda changki. Somdasu Laiza angangi sanadu lauraba matung mayumlomda haitharai. Purnima amadi Sandhyarani mangolda thariba sofa aduda famduna machanupi changakpadu ubada Sandhyarani na Ima nasunupini laise. Purnima ha isu thoibineba kadainone fajana udrene mise. Laiza harauna abo Purnima haune michi maseng marang ubasida isu lakpagase fajana udrene gari makhol amadi takiba. Sandhyarani kadai chalubano nangbo natomdaro kana laki. Laiza mama itomtane kakadi. Sandhyarani nang kakadi kanano mi ama unani haiduna ayuktagi thokibani. Karino khawyamduna. Laiza abokisu angangsinggisu chana takabani. Abo se ayuyukta mamada semaluko. Aboki hongnabi manam hainaiga hainadega tawbado adu tawnuko. Purnima Thida masini hek hairakpa sima. Aboki thoi isu leitabase yang hangi isikchi ine. Asi haiduna kapai. Laiza maboki manakta famthaduna kapkanu sebo. Aisu sidaidi toina laadoine. Abokna hanba yadeko. Kitang nungaitabaga mamada kakada hayuko. Purnima amok isu tawdeda isu thoi. Sandhyarani nangbu laki hairadi kita sungana lakpa yadra haibanida. Laiza mama angangi chaombagi likhusi sarambane. Adu loirena hairakpaduda lauruba. Ada yumsu yausilaba. Lakta kuirena. Purnima chango nangkada napi hongluro ngayak pothao. Laiza abo ahi hongaroige chalo lake. Sandhyarani hojikta thakpada ngairine. Purnima lolurano isu dumne chaningba ama semlaga charucho. Laiza yarni idea bo. Sandhyarani phanadum chaurene angang adudi. Laiza chaure nuksibana suloire mayamgi pothabam oileire mangoda. Purnima isu thoi angang adu luna tawbiyu ko. Laiza hoyabo. Sandhyarani ibungo dudi kamdauri. Laiza kaibuna haisi mama. Sandhyarani loyumbabu kamdauri ke haibani. Laiza masu dum lairi. Sandhyarani ise onthokpanida ai ijase. Laiza sinatradi ai kai khumo haibano. Ma hanta makok sakpuju henjelabani. Khara lairadi lahingba hoba yarani. Counseling piba ma darka tarabani. Noi loyumbadusu. Purnima haidene nangbo thida. Laiza pungsu ani helame aisu hanaba tawragi. Angang kaigisu mamana horen pibiroko. Ai kuina leiba yararoi. Noi loyumbado sono chubani. Anganga mathak makha olamani. Hanaba tawragi aisu. Sandhyarani hoi angang dusu kuina thadokpiganu. Hanaba tawro nang kakadu leiramadi nungaijadawni. Laiza mathang laktaw mayam lairisibu manam nambirose.
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯃꯃꯥꯗ ꯃꯅꯝ ꯅꯝꯍꯜꯂꯤ꯫ ꯄꯨꯔꯅꯤꯃꯥ, ꯏꯁꯨꯁꯦ ꯃꯧ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤꯅ ꯅꯨꯡꯁꯤꯗ ꯃꯇꯝꯒꯤ ꯑꯑꯣꯟꯕ ꯍꯥꯏꯁꯦ꯫ ꯅꯤꯡꯊꯤꯖꯅ ꯂꯩꯌꯨꯀꯣ, ꯅꯥ ꯌꯦꯛꯀꯅꯨ ꯏꯁꯨ꯫ ꯂꯥꯏꯖꯥ, ꯍꯣꯏ ꯑꯕꯣꯛ, ꯆꯠꯂꯨꯈꯤꯒꯦ꯫ ꯃꯃꯥ, ꯆꯠꯂꯨꯈꯤꯒꯦ꯫ ꯄꯨꯔꯅꯤꯃꯥ, ꯃꯧ, ꯏꯁꯨꯁꯦ ꯑꯁ꯭ꯋꯥꯏꯕꯨꯛꯇ ꯊꯤꯟꯗꯣꯛꯄꯤꯔꯨꯆꯣꯅꯦ꯫ ꯂꯥꯏꯖꯥ, ꯌꯥꯔꯅꯤꯌꯦ, ꯊꯤꯟꯗꯣꯔꯛꯑꯅꯨ, ꯂꯩꯍꯧꯔꯣ ꯑꯗꯨꯝ꯫ ꯁꯟꯙ꯭ꯌꯥ ꯔꯥꯅꯤ, ꯐꯖꯅ ꯇꯞꯅ ꯅꯤꯡꯊꯤꯖꯅ ꯆꯠꯂꯨꯀꯣ꯫ ꯂꯥꯏꯖꯥ, ꯍꯣꯏ ꯃꯃꯥ꯫ ꯁꯣꯝꯗꯁꯨ ꯂꯣꯌꯨꯝꯕ ꯉꯁꯥꯏ ꯃꯥꯒꯤ ꯀꯥꯗꯒꯤ ꯆꯪꯈꯤꯕꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤ꯫ ꯇꯨꯃꯤꯟ ꯐꯃꯨꯡꯗꯨꯗ ꯍꯤꯞꯂꯒ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯥꯗ ꯀꯨꯝꯃꯨꯕꯁꯨ ꯇꯧꯗꯦ꯫ ꯂꯥꯏꯖꯥꯅ ꯍꯥꯏꯔꯝꯂꯤꯕꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯈꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯁꯥꯗꯨ ꯂꯩꯐꯝ ꯆꯥꯐꯝꯁꯨ ꯈꯪꯖꯗꯦ꯫ ꯄꯨꯡ 4 ꯈꯔ ꯍꯦꯟꯕꯒ ꯂꯥꯏꯖꯥꯁꯨ ꯌꯧꯔꯛꯂꯦ꯫ ꯁꯥꯟꯇꯤ, ꯍꯜꯂꯛꯑꯦꯗꯅ꯫ ꯀꯔꯤꯅꯣ ꯂꯩꯔꯛꯏꯕꯁꯤꯡꯗꯨꯅ ꯊꯣꯏꯕꯤ? ꯂꯥꯏꯖꯥ, ꯌꯨꯝꯗꯩ ꯍꯜꯂꯛꯄꯗ J4Kꯗꯒꯤ ꯑꯕꯨꯡꯉꯣꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯩꯔꯛꯄꯅꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯏꯃꯥꯟꯅꯕꯤꯒꯤ ꯗꯨꯀꯥꯟꯗ ꯆꯪꯂꯒ ꯏꯃꯥꯁꯤꯒ ꯅꯦꯅꯦ ꯍꯣꯏꯒꯤ ꯐꯤ ꯑꯃꯃꯝ ꯂꯧꯔꯛꯄꯅꯦ꯫ ꯍꯟꯗꯛ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯏꯃꯥꯁꯤ꯫ ꯑꯗꯣ ꯑꯉꯥꯡꯗꯤ ꯌꯥꯝꯕꯨꯡꯒ ꯂꯩꯈꯤꯕ꯭ꯔꯣ ꯏꯃꯥꯁꯤ? ꯁꯥꯟꯇꯤ, ꯅꯅꯦ ꯕꯤꯅꯥꯒ ꯂꯩꯍꯧꯕꯅꯤ꯫ ꯑꯃꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯀꯨꯝꯊꯔꯛꯇ꯭ꯔꯤ꯫ ꯂꯥꯛꯑꯣ ꯆꯪꯉꯁꯤ꯫ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯁꯥꯟꯇꯤ, ꯍꯥꯏ ꯏꯕꯦꯜꯂꯩ, ꯕꯤꯅꯥ ꯂꯥꯎꯅꯦꯍꯦ, ꯅꯁꯨꯒꯤ ꯂꯤꯛ ꯈꯨꯖꯤ ꯑꯃꯨꯛꯇ ꯌꯦꯡꯁꯤ ꯂꯥꯎꯅꯦ꯫ ꯏꯕꯦꯜꯂꯩ, ꯍꯣꯏ ꯏꯅꯝꯃ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯊꯣꯛꯂꯛꯑꯒ ꯃꯌꯥꯏ ꯀꯥꯗ ꯃꯈꯣꯏ ꯄꯨꯜꯂꯞ ꯐꯝꯃꯤ꯫ ꯂꯥꯏꯖꯥ, ꯅꯦꯅꯦ, ꯁꯤꯅ ꯅꯦꯅꯦ ꯑꯅꯤꯒꯤ, ꯑꯗꯨꯒ ꯁꯤꯅ ꯏꯃꯥꯁꯤꯒꯤꯅꯦ꯫ ꯑꯩꯅꯗꯤ ꯐꯖꯔꯦꯅ ꯂꯧꯔꯛꯑꯦ, ꯑꯗꯣ ꯅꯦꯅꯦ ꯍꯣꯏꯅꯁꯨ ꯌꯦꯡꯉꯣ, ꯃꯆꯨꯗꯣ ꯄꯥꯝꯗ꯭ꯔꯁꯨ ꯁꯤꯟꯕ ꯌꯥꯅꯤꯌꯦ꯫ ꯑꯍꯜ ꯑꯍꯨꯝ ꯑꯗꯨꯁꯨ ꯐꯤ ꯑꯗꯨ ꯆꯤꯡꯊꯣꯛꯂꯒ ꯌꯦꯡꯂꯤ꯫ ꯁꯥꯟꯇꯤ, ꯐꯖꯔꯦ, ꯃꯆꯨꯁꯤꯁꯨ ꯏꯪ ꯂꯥꯎꯏ꯫ ꯏꯕꯦꯜꯂꯩ, ꯏꯁꯨꯒꯤ ꯆꯥꯛꯎꯝꯕꯗ ꯁꯪꯒꯥ ꯊꯣꯛꯀꯦ, ꯃꯃꯥꯅ ꯂꯩꯔꯛꯄꯁꯤ꯫ ꯕꯤꯅꯥ, ꯑꯩꯁꯨ ꯁꯪꯒꯥꯗꯧꯔꯤꯕꯅꯤ ꯅꯨꯃꯤꯠꯇꯨꯗ꯫ ꯂꯥꯏꯖꯥ, ꯏꯆꯥꯊꯣꯏ, ꯃꯃꯥ ꯄꯥꯎꯒꯤ ꯂꯥꯎ꯫ ꯕꯤꯅꯥ, ꯁꯦ ꯑꯃꯨꯛꯇ ꯂꯧ, ꯉꯁꯥꯏꯗꯒꯤ ꯅꯪ ꯊꯤꯕꯗ ꯋꯥꯖꯔꯕꯅꯤ ꯃꯥ꯫ ꯂꯥꯏꯖꯥꯁꯨ ꯕꯤꯅꯥꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯂꯧꯔꯒ ꯄꯝꯃꯤ꯫ ꯁꯥꯟꯇꯤ, ꯁꯤꯅ ꯏꯁꯨꯒꯤ ꯂꯤꯛ ꯈꯨꯖꯤꯗꯨꯔꯥ? ꯍꯩꯃꯥ, ꯊꯣꯏꯕꯤ, ꯁꯤꯗꯤ ꯂꯨꯄꯥꯒꯤ ꯅꯠꯇꯦꯅ꯫ ꯂꯥꯏꯖꯥ, ꯑꯍꯣꯏ ꯃꯥꯁꯤ, ꯑꯩꯅ ꯁꯅꯥꯒꯤꯁꯦ ꯑꯣꯏꯅ ꯇꯧꯅꯤꯡꯕ꯫ ꯈꯣꯡꯖꯤꯁꯦ ꯈꯤꯇꯪ ꯆꯥꯎꯒꯗ꯭ꯔꯥ ꯏꯃꯥꯁꯤꯕꯣ? ꯁꯥꯟꯇꯤ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯃꯆꯨꯒꯤ ꯃꯈꯣꯡꯗ, ꯑꯗꯨꯒ ꯆꯥꯎꯔꯣꯏꯗ ꯌꯥꯅꯤ, ꯆꯞ ꯆꯥꯅꯤ ꯁꯤꯅ꯫ ꯏꯁ, ꯈꯨꯗꯣꯞꯁꯤꯗꯨꯝ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯁꯤꯅ ꯃꯥꯒꯤ ꯃꯄꯤ ꯃꯔꯣꯟ ꯍꯥꯏꯗꯨꯔꯥ? ꯇꯨꯄꯤꯁꯤꯗꯨꯝ ꯍꯧꯖꯤꯛ ꯎꯞꯊꯣꯛꯁꯤꯍꯦ꯫ ꯇꯨꯄꯤꯗꯨ ꯃꯆꯨꯗ ꯎꯞꯄꯤꯔꯤ꯫ ꯑꯗꯨ ꯌꯦꯡꯂꯒ, ꯕꯥꯂꯣꯍꯦ, ꯅꯄꯥ ꯍꯩꯖꯜꯂꯦ꯫ ꯏꯕꯦꯜꯂꯩ, ꯒꯨꯟꯗꯥ ꯃꯆꯥ ꯃꯥꯜꯂꯤꯅꯦꯍꯦ ꯏꯁꯨ ꯅꯤꯡꯊꯧ ꯅꯪꯕꯣ꯫ ꯂꯥꯏꯖꯥꯁꯨ ꯅꯣꯛꯂꯛꯏ꯫ ꯕꯤꯅꯥ, ꯀꯩꯅꯣꯝ ꯁꯦꯝꯕꯤꯔꯛꯀꯦ, ꯏꯃꯧ ꯏꯕꯦꯝꯃꯁꯦ ꯋꯥꯔꯝꯃꯅꯤ꯫ ꯂꯥꯏꯖꯥ, ꯌꯥꯔꯅꯤꯌꯦ ꯅꯦꯅꯦ, ꯀꯩꯝꯇ ꯆꯥꯅꯤꯡ ꯊꯛꯅꯤꯡꯗ꯭ꯔꯦ, ꯐꯤ ꯑꯝꯇ ꯍꯣꯡꯂꯨꯒꯦ ꯂꯥꯏꯗꯨꯛ ꯀꯠꯅꯕ꯫ ꯁꯥꯟꯇꯤ, ꯌꯥꯔꯦ, ꯅꯪ ꯄꯣꯊꯥꯔꯨꯔꯣ, ꯏꯃꯥꯁꯤ ꯇꯧꯕꯤꯔꯒꯦ, ꯋꯥꯔꯝꯃꯅꯤ꯫ ꯂꯥꯏꯖꯥ, ꯍꯣꯏ ꯏꯃꯥꯁꯤ, ꯑꯗꯣ ꯄꯣꯠꯆꯩꯁꯦ ꯏꯃꯥꯁꯤꯒꯤꯗ ꯊꯝꯕꯤꯔꯣ꯫ ꯁꯥꯟꯇꯤ, ꯍꯩ, ꯇꯧꯍꯩꯗꯦꯅꯦ, ꯅꯪꯒꯤꯗ ꯑꯗꯨꯝ ꯊꯝꯃꯨꯅꯦ꯫ ꯂꯥꯏꯖꯥ, ꯍꯣꯏ ꯏꯃꯥꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯒꯤ ꯐꯤꯔꯣꯜ ꯁꯅꯥ ꯂꯤꯛ ꯈꯨꯖꯤ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯆꯤꯟꯗꯨꯅ ꯇꯞꯅ ꯀꯥꯈꯠꯂꯛꯏ꯫ ꯉꯥꯁꯤꯜꯂꯤꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯀꯥꯗꯨ ꯃꯩꯒ ꯑꯃꯠꯇ ꯊꯥꯜꯂꯝꯗꯦ꯫ ꯋꯥꯈꯜꯗ ꯈꯜꯂꯤ, ꯇꯨꯝꯃꯤꯖꯥꯠꯂꯣ ꯁꯤꯕꯣ? ꯑꯃꯨꯛ ꯐꯃꯨꯡ ꯀꯥꯂꯣꯝꯗ ꯆꯪꯉꯛꯏ꯫ ꯎꯔꯦ ꯂꯣꯌꯨꯝ ꯃꯈꯨꯠꯇꯨꯅ ꯂꯥꯏꯕꯛꯇ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯍꯤꯞꯂꯒ ꯂꯩꯔꯤꯕꯗꯨ꯫ ꯂꯣꯌꯨꯝꯕꯁꯨ ꯃꯤ ꯆꯪꯂꯛꯄꯒꯤ ꯁꯥꯃꯤꯜ ꯐꯪꯕꯗꯨꯗ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯗꯨ ꯁꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯎꯔꯦ ꯂꯥꯏꯖꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤꯕꯗꯨ꯫ ꯍꯤꯞꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯇꯨꯃꯤꯟ ꯑꯃꯨꯛ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯐꯝꯊꯩ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯂꯥꯏꯖꯥꯁꯨ ꯄꯥꯈꯠꯅ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯇꯞꯅ, ꯏꯌꯥꯝꯕꯣ, ꯀꯩꯗꯧꯔꯒꯦ? ꯂꯣꯌꯨꯝꯕ ꯀꯔꯤꯁꯨ ꯈꯨꯝꯃꯛꯇꯦ꯫ ꯉꯥꯏꯍꯥꯛ ꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯂꯥꯏꯖꯥꯁꯨ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯐꯃꯨꯡ ꯃꯊꯛꯇꯨꯗ ꯊꯝꯂꯒ ꯂꯣꯌꯨꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯛꯐꯝꯗꯨ ꯎꯕꯗ ꯑꯗꯨꯃꯛ ꯈꯪꯂꯤ꯫ ꯈꯧꯇꯛ ꯆꯥꯏ, ꯍꯦꯛ ꯃꯁꯥ ꯁꯣꯛꯂꯨꯕꯁꯨ ꯉꯝꯗꯦ꯫
ꯑꯗꯨꯕꯨ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯟꯗꯨꯅ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯂꯣꯌꯨꯝꯕꯒꯤ ꯃꯁꯥꯗ ꯄꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯏꯕꯛꯇꯨꯗ ꯃꯈꯨꯠ ꯑꯗꯨ ꯊꯝꯃꯤ꯫ ꯑꯁ, ꯅꯁꯥ ꯌꯥꯝ ꯁꯥꯒꯠꯂꯦ ꯑꯝꯕꯣ, ꯀꯌꯥꯝ ꯀꯨꯏꯔꯒꯦꯁꯦ? ꯂꯣꯌꯨꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯋꯥ ꯉꯥꯡꯉꯛꯏ꯫ ꯅꯪ ꯌꯨꯝꯗ ꯆꯠꯈ꯭ꯔꯦ, ꯑꯃꯨꯛ ꯍꯜꯂꯔꯣꯏ ꯈꯟꯕꯗ ꯑꯅꯥꯕ ꯍꯧꯔꯤꯅꯦ꯫ ꯑꯩ ꯀꯌꯥꯝ ꯄꯥꯈꯠꯂꯤ, ꯀꯌꯥꯝ ꯋꯥꯏ, ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ ꯂꯥꯏꯖ? ꯅꯪ ꯏꯅꯥꯛꯇꯒꯤ ꯂꯥꯛꯈꯤꯅꯨꯀꯣ ꯂꯥꯏꯖ꯫ ꯅꯪ ꯂꯩꯇ꯭ꯔꯗꯤ, ꯅꯪ ꯎꯗ꯭ꯔꯗꯤ ꯏꯁꯥꯗ ꯏꯋꯥꯠꯇ ꯋꯥꯠꯂꯦ꯫ ꯑꯩ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ꯫ ꯂꯥꯏꯖ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯜ ꯂꯣꯌꯨꯝꯕꯗ ꯃꯨꯟꯅ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯂꯣꯌꯨꯝꯕ, ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯋꯥꯗꯨ ꯍꯥꯏꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯁꯥꯟꯇꯤ ꯃꯃꯧꯕꯨ ꯀꯧꯗꯨꯅ ꯆꯪꯉꯛꯏ꯫ ꯂꯣꯌꯨꯝꯕ ꯄꯥꯏꯔꯝꯕ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯅꯤꯡꯗ ꯇꯞꯅ ꯊꯥꯗꯣꯔꯛꯏ꯫ ꯂꯥꯏꯖꯁꯨ ꯂꯣꯌꯨꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯝꯕꯗꯨ ꯍꯧꯒꯠꯂꯒ ꯈꯤꯇꯪ ꯆꯠꯊꯣꯛꯇꯨꯅ ꯂꯦꯞꯄꯤ꯫ ꯁꯥꯟꯇꯤ, ꯏꯁꯦꯅꯦꯍꯦ, ꯑꯉꯥꯡꯁꯦ ꯁꯪꯒꯣꯝ ꯄꯤꯊꯛꯄ ꯃꯇꯝ ꯌꯧꯔꯦ꯫ ꯏꯃꯥꯁꯤꯅꯅꯦ ꯁꯦꯝꯕꯤꯔꯛꯂꯕꯅꯤ꯫ ꯅꯅꯦ ꯍꯣꯏꯁꯨ ꯍꯟꯈ꯭ꯔꯦ꯫ ꯏꯃꯥꯁꯤ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯒꯦ꯫ ꯂꯥꯏꯖ, ꯏꯃꯥꯁꯤ ꯌꯥꯝꯃꯨꯛꯁꯦ ꯐꯦꯚꯔ ꯇꯧꯔꯦ, ꯃꯁꯥ ꯌꯥꯝ ꯁꯥꯒꯠꯂꯦ꯫ ꯁꯥꯟꯇꯤ, ꯏꯁꯦ ꯀꯗꯥꯏꯅꯣ? ꯏꯃꯥ ꯌꯦꯡꯉꯤꯁꯦ꯫ ꯃꯆꯥꯒꯤ ꯂꯥꯏꯕꯛ ꯃꯁꯥꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯏꯁꯦ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯉꯁꯥꯏꯗꯒꯤ ꯀꯥꯗ ꯊꯣꯛꯂꯛꯇꯕꯗꯨꯗ ꯉꯥꯎ ꯂꯩꯈ꯭ꯔꯕꯣꯏ ꯈꯜꯂꯨꯔꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯂꯣꯌꯨꯝꯕ ꯃꯃꯥꯗ ꯄꯩꯅ ꯌꯦꯡꯉꯛꯏ꯫ ꯀꯩꯁꯨ ꯇꯧꯔꯣꯏ, ꯐꯈꯤꯅꯤ꯫ ꯌꯥꯔꯦ ꯃꯃꯥ, ꯊꯣꯛꯈ꯭ꯔꯣ꯫ ꯀꯔꯤꯝꯅꯕ ꯑꯣꯏꯅ ꯊꯣꯛꯑꯦ ꯑꯩꯉꯣꯟꯗ꯫ ꯁꯥꯟꯇꯤ, ꯐꯔꯦ ꯑꯗꯨꯗꯤ ꯍꯤꯗꯥꯛ ꯂꯩꯕꯅꯤ ꯏꯃꯥꯁꯤꯗ꯫ ꯃꯗꯨ ꯆꯥꯅꯕ ꯑꯩ ꯆꯥꯛ ꯏꯟꯁꯥꯡꯗꯣ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯏꯁꯨꯁꯤꯁꯨ ꯑꯩ ꯑꯗꯨꯝ ꯄꯣꯠꯁꯤꯜꯂꯒ ꯇꯧꯔꯒꯦ꯫ ꯂꯥꯏꯖ, ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯏꯃꯥꯁꯤ? ꯁꯥꯟꯇꯤ, ꯌꯥꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯁꯥꯟꯇꯤꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯒ ꯉꯥꯡꯗꯅ ꯊꯣꯛꯈꯤ꯫ ꯂꯥꯏꯖ, ꯌꯥꯝꯕꯣ, ꯉꯥꯏꯍꯥꯛ ꯍꯤꯞꯊꯁꯤꯔꯥ? ꯂꯣꯌꯨꯝꯕꯁꯨ ꯇꯞꯅ ꯍꯤꯞꯊꯈꯤ꯫ ꯂꯥꯏꯖ ꯐꯤ ꯑꯃꯣꯟꯕ ꯑꯃ ꯄꯥꯏꯗꯨꯅ ꯃꯁꯥꯗꯨ ꯅꯥꯟꯊꯕꯤꯔꯛꯏ꯫ ꯂꯣꯌꯨꯝꯕ ꯇꯞꯅ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯂꯥꯏꯖꯅ ꯍꯛꯆꯥꯡ ꯉꯝꯗꯅ ꯂꯩꯕ ꯀꯥꯟ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎ ꯍꯪꯂꯝꯕ ꯍꯥꯏꯔꯝꯕ ꯇꯧꯗ ꯁꯦꯔꯥꯟꯅꯕ ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨ ꯉꯁꯤꯗꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯊꯃꯣꯏꯗꯨ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯄꯤ-ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯀꯥꯡꯊꯣꯔꯛꯇꯦ꯫ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯍꯤꯞꯄꯤ꯫ ꯂꯣꯌꯨꯝꯕ, ꯌꯥꯔꯦ, ꯅꯪꯁꯨ ꯀꯩꯅꯣ ꯇꯧꯗꯧꯗꯣ ꯇꯧꯖꯔꯨꯔꯣ꯫ ꯂꯥꯏꯖꯁꯨ ꯆꯦꯟꯖ ꯇꯧꯔꯗꯨꯅ ꯃꯈꯥꯗ ꯍꯣꯕꯦ ꯀꯨꯝꯃꯛꯏ꯫ ꯏꯃꯥꯁꯤ, ꯑꯩ ꯇꯧꯔꯒꯦ ꯌꯥꯔꯅꯤꯌꯦ꯫ ꯁꯥꯟꯇꯤ, ꯌꯥꯔꯗ꯭ꯔꯣ? ꯐꯔꯦ ꯇꯧꯍꯧꯔꯣ꯫ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯕꯅꯤ, ꯃꯄꯥꯟꯗ ꯍꯛꯆꯤꯡ ꯉꯥꯛꯇ ꯂꯥꯡꯉꯨꯒꯦ ꯏꯁꯨꯒ꯫ ꯑꯃꯗꯨꯗꯤ ꯄꯣꯊꯥꯍꯧꯔꯤꯕ꯭ꯔꯥ? ꯂꯥꯏꯖ, ꯍꯣꯏ ꯏꯃꯥꯁꯤ꯫ ꯆꯥꯛ ꯌꯦꯟꯁꯥꯡꯗꯨ ꯊꯣꯡꯒꯠꯄ ꯍꯧꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯣꯌꯨꯝꯕ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯤꯆꯟꯗ ꯆꯪꯉꯛꯏ꯫ ꯍꯣꯏ, ꯅꯨꯡꯉꯥꯏꯔꯤꯌꯦ ꯇꯥꯃꯣ꯫ ꯌꯥꯅꯤ, ꯄꯥꯏꯍꯜꯂꯒꯦ ꯇꯥꯃꯣ, ꯃꯥꯁꯨ ꯁꯤꯗ ꯂꯩꯔꯦ꯫ ꯂꯥꯏꯖ, ꯁꯦ ꯇꯥꯃꯣꯅꯤ꯫ ꯐꯣꯟ ꯑꯗꯨ ꯄꯤꯔꯝꯂꯒ ꯊꯣꯛꯈꯤ꯫ ꯂꯣꯌꯨꯝꯕꯅ ꯇꯥꯃꯣ ꯀꯧꯈꯤꯕ ꯐꯣꯟ ꯄꯤꯔꯝꯕꯗꯨꯗ ꯀꯅꯥꯅꯣ ꯃꯥꯒ ꯈꯪꯅꯕ꯭ꯔꯥ ꯈꯟ ꯐꯣꯟ ꯑꯗꯨ ꯌꯦꯡꯉꯤ꯫ ꯃꯥ ꯃꯁꯥꯒꯤ ꯐꯣꯟ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯅ ꯀꯅꯥꯅꯣ ꯀꯣꯜ ꯂꯥꯛꯏꯕꯗꯨ ꯌꯦꯡꯕꯗ ꯃꯈꯨꯔꯥ ꯑꯣꯏꯔꯝꯃꯤ꯫ ꯀꯀꯥ꯫ ꯆꯟꯗ꯭ꯔ, ꯏꯆꯥꯊꯣꯏ, ꯀꯀꯥꯗꯤ ꯏꯆꯥ ꯂꯥꯛꯄ ꯊꯦꯡꯅꯍꯧꯗ꯭ꯔꯦꯗꯅ, ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯅ, ꯍꯣꯏ ꯀꯀꯥ, ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯦ ꯍꯥꯏꯗꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯒ ꯑꯗꯨꯝ ꯍꯜꯂꯦ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ꯫ ꯀꯀꯥ ꯂꯥꯛꯄ ꯐꯥꯎ ꯉꯥꯏꯗꯧꯗꯣ ꯌꯥꯔꯔꯣꯏ ꯈꯟꯗꯅ ꯑꯩ ꯑꯗꯨꯝ ꯍꯜꯂꯕ꯫ ꯆꯟꯗ꯭ꯔ, ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ? ꯂꯥꯏꯖ, ꯆꯥꯛ ꯊꯣꯡꯂꯝꯕꯅꯦ ꯀꯀꯥ꯫ ꯆꯟꯗ꯭ꯔ, ꯏꯆꯦ, ꯐꯔꯦ ꯑꯗꯨꯗꯤ ꯅꯊꯧ ꯇꯧꯖꯔꯣ꯫ ꯁꯨꯝ ꯏꯆꯥ ꯂꯥꯛꯑꯝꯃꯒ ꯎꯅꯍꯧꯗꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯀꯀꯥꯅ ꯇꯧꯔꯛꯄꯅꯦ꯫ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯕ ꯅꯠꯇꯦꯗ꯫ ꯇꯧꯔꯣ, ꯅꯁꯥꯗꯣ ꯅꯥ ꯌꯦꯛꯇꯅꯕ ꯍꯣꯠꯅꯧꯀꯣ ꯊꯣꯏ꯫ ꯂꯥꯏꯖ ꯇꯞꯅ, ꯍꯣꯏ, ꯀꯀꯥꯁꯨꯅꯤꯀꯣ꯫ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯥꯏ ꯂꯣꯌꯨꯝꯕꯅ ꯃꯈꯨꯔꯥꯗ ꯇꯥꯃꯣ ꯀꯧꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯒ ꯈꯪꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯇꯣꯝꯇ ꯁꯣꯜꯂꯤ꯫ ꯖꯥꯠꯅꯤ ꯃꯁꯤ ꯃꯤꯁꯤꯅ ꯇꯧꯔꯤꯁꯦ꯫ ꯑꯃꯨꯛꯁꯨ ꯒ꯭ꯌꯥꯟ ꯇꯞꯇꯥꯏ ꯇꯥꯕ, ꯑꯃꯨꯛꯅ ꯄꯨꯡꯍꯣ, ꯀꯔꯝꯅꯕꯨ ꯇꯧꯕꯅꯣ? ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯕ ꯑꯃ ꯑꯗꯨꯝ ꯐꯥꯎꯔꯛꯏ ꯑꯩꯗꯤ꯫ ꯃꯉꯣꯟꯗꯩꯁꯨ ꯎꯗꯒꯤ ꯍꯜꯂꯤꯕ, ꯑꯗꯨꯒ ꯇꯥꯃꯣ ꯍꯥꯟꯅꯕꯨꯗꯤ ꯀꯧꯔꯝꯕ ꯌꯥꯏ,
ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯁꯥꯁꯤꯗ ꯃꯤꯡꯒꯧ ꯊꯒꯧꯒ ꯆꯠꯅ ꯂꯣꯟꯆꯠꯁꯦ ꯈꯖꯤꯛꯐꯥꯎ ꯍꯦꯛ ꯈꯪꯖꯗꯦꯕ